Hello ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯣꯅꯦꯀꯣ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯑꯂꯥꯟꯕ ꯀꯌꯥ ꯇꯧꯔꯝꯕ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯝꯕ ꯑꯐꯕ ꯀꯌꯥ ꯇꯧꯔꯝꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯒꯁꯨ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯣꯡꯃꯗꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯦꯅ ꯃꯌꯥꯝꯒꯤ ꯃꯣꯔꯦꯜ ꯍꯟꯊꯅꯕ ꯋꯥ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯗꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯀꯣ ꯍꯣꯏ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯍꯣꯠꯅꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯌꯥꯝ ꯌꯦꯡꯉꯣꯅꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯆꯥ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯃꯆꯥ ꯑꯣꯏꯕꯤ ꯀꯌꯥ ꯑꯃ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯤꯡꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯀꯌꯥ ꯑꯃ ꯊꯨꯡꯍꯟꯕꯤꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯀꯣ ꯍꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯂꯩꯕꯗꯤ ꯌꯥꯗꯦ ꯃꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯨꯏꯅ ꯍꯥꯏꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗꯕ ꯅꯠꯇꯦꯕ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯀꯅꯥꯃꯇ ꯑꯣꯏꯗꯦꯕ ꯁꯤꯗꯀꯣ ꯁꯨꯝ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣꯅꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯅꯁꯨ ꯑꯃ ꯂꯩꯀꯣ ꯂꯥꯏꯕꯛ ꯍꯥꯏꯅꯁꯨ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯂꯦꯝꯗ ꯍꯥꯏꯗꯤ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯆꯥ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯁꯤ ꯃꯤꯒꯤ ꯂꯥꯏꯕꯛꯅꯤꯀꯣ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯇꯦꯟꯅ ꯍꯤꯡꯕ ꯀꯩꯁꯨ ꯁꯤꯗ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯁꯤꯒ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯉꯝꯕ ꯊꯕꯛ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯉꯝꯕ ꯊꯥꯛꯇ ꯏꯃꯥ ꯕꯕꯥꯕꯨ ꯍꯔꯥꯎꯅꯕ ꯍꯣꯠꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯐꯝ ꯑꯃꯅ ꯌꯦꯡꯉꯣꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯗꯒꯤ ꯆꯥꯎꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇꯅ ꯆꯥꯎꯔꯛꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯥꯎꯊꯤ ꯁꯥꯅ ꯏꯃꯥ ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯒ ꯏꯃꯥ ꯕꯕꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯎꯍꯜꯂꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅ ꯍꯦꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣই ꯏꯃꯥ ꯕꯕꯥ ꯁꯦꯕꯥ ꯇꯧꯅꯤꯡꯉꯦ ꯍꯦꯛꯇ ꯁꯦꯕꯥ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦ ꯍꯣꯠꯅꯗꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯔꯥꯏꯕ ꯊꯕꯛ ꯑꯝꯇꯁꯨ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇ꯭ꯔꯅꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯄꯅꯦꯕ ꯏꯁꯥꯗꯀꯣ ꯍꯥꯏꯗꯤ ꯇꯧꯅꯤꯡꯗꯕ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯇꯧꯔꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅ ꯁꯤꯅꯤ ꯃꯌꯥꯝꯀꯣ ꯁꯨꯝ ꯑꯩ ꯃꯌꯥꯝꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯍꯥꯏꯗꯤ ꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯇꯜꯂꯤ ꯇꯟꯗꯦ ꯑꯋꯥꯏ ꯋꯥꯗꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯗꯨꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯦꯅ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯕꯨ ꯍꯔꯥꯎꯅꯕ ꯍꯣꯠꯅꯍꯟꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯐꯝꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯕꯒꯨꯝꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯊꯝꯃꯣꯏꯁꯦꯕ ꯊꯝꯗꯅꯕ ꯍꯣꯠꯅꯁꯦꯕ ꯍꯥꯏꯗꯤ ꯄꯨꯟꯁꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯨꯅꯤꯇꯤ ꯑꯣꯏꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯏꯈꯠꯂꯛꯄꯒ ꯍꯥꯏꯗꯤ ꯃꯥꯅ ꯋꯥꯡꯕꯩ ꯃꯇꯥꯒꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯩꯇꯩ ꯈꯛꯀꯤꯁꯨ ꯋꯥꯅꯗꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯁꯤꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩꯗꯤ ꯌꯥꯝꯅ ꯐꯠꯇꯦꯅꯗꯤ ꯈꯟꯖꯩ ꯃꯌꯥꯝꯀꯣ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯁꯨ ꯑꯣꯏꯅ ꯎꯏꯀꯣ ꯑꯩ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯆꯨꯝꯕ ꯉꯥꯛꯇꯁꯨ ꯑꯣꯏꯔꯝꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦꯀꯣ ꯃꯣꯏꯁꯤꯅ ꯍꯥꯏꯗꯤ ꯂꯥꯏꯔꯕꯁꯤꯡꯁꯤꯀꯣ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯤꯌꯦꯕꯀꯣ ꯍꯟꯊꯅ ꯌꯦꯡꯕꯤ ꯍꯥꯏ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯁꯣꯏꯕꯗꯨꯗ ꯊꯤꯔꯒ ꯌꯦꯡꯉꯒ ꯃꯅꯤꯡꯗ ꯍꯥꯏꯗꯤ ꯇꯨꯡꯗ ꯋꯥ ꯉꯥꯡꯕꯤꯕ ꯈꯛꯇ ꯑꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯃꯥꯡꯗ ꯂꯥꯛꯑꯒ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦꯅꯦ ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅꯦ ꯑꯁꯤꯒꯨꯝꯕꯗꯤ ꯍꯥꯏꯔꯣꯏꯕ ꯃꯌꯥꯝꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯂꯥꯜꯂꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯏꯁꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯅ ꯈꯥꯏꯔꯤꯁꯦ ꯑꯁꯤ ꯈꯥꯏꯗꯕꯤꯗ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯅꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯕꯁꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯍꯣꯏ ꯃꯌꯥꯝ ꯑꯩꯁꯨ ꯀꯩꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯠꯇꯦꯕꯀꯣ ꯑꯩꯁꯨ ꯌꯥꯝ ꯂꯥꯏꯔꯕꯕꯨꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅꯤꯀꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅꯀꯣ ꯃꯌꯥꯝ ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝꯀꯣ
ꯑꯩꯁꯦ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯃꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯑꯩꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅꯒ ꯍꯥꯏꯔꯛꯄꯒꯁꯦ ꯁꯠꯀ ꯄꯤꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯉꯣꯕꯀꯣ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯒ ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯦ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯂꯩꯍꯧꯔꯔꯣꯏ ꯀꯥꯏꯅ ꯑꯩ ꯈꯟꯗꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅꯒꯀꯣ ꯑꯩꯗꯤ ꯆꯥꯔꯁꯨ ꯅꯨꯡꯉꯥꯏ ꯀꯩꯁꯨ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯩ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯒꯦ ꯄꯥꯡꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤꯁꯨ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ